Fauba. Contact number pijari 9856245265. Amuktang hana 9856245265. Khanganjaba Hairong inamong lokol daliba ugi farm ama atubagi oina yonjari. Akopa marol khambininglavadi 8974822918 loinana 7630987984 hariba number sida pau phaubiu. Achenba amadi atubagi damak hariba ugi pharmacy yonjabani. Maphamna Hairong inamong lokol. Khanganjariba Laitantem Senapati Singh. Hauzik tharongi maka tarakpada taminasi ngasigi Rashi Phal amadi matam-matamgi Wapham thaurom asibu lanthokpigadawribi Nirmala Thangjam. Ahan bamagtada 91.2 MHz sa sandoksariba Diamond Radio ki thoram tabiriba singbu Nirmala Thangjam na taram noksari ngasigi ahan bada lanthok-sari ngasigi Rashi Phal ahan bada mesh Rashi laibak faba ningba thongba amadi isang thawbana oijaba phanggadaba numitni miyamna su thoina thagatpiba amadi naral chawkhatnaba hotnaba kanagani laisa pakhang singi oina nungshibana chanbi Bris Rashi koirang koishauba fathaba amadi hoya fabana mangba kayadagi laina kanjaba ngamba oigani akhang ahaiga wa tanabana mai paknabagi maram oigani laisa pakhang singi oina khangba kanba fai Mithun Rashi haksang khingani maruma pangi mateng na mai pakpa amadi afaba mingset phangu haiba numitni arang arak laushinba yagani hai singbadi sagano laisa pakhang singi oina ngangthokpada pakchagani Karkat Rashi ningjaba thongba lalon itik da sendong sauna fangjaba amadi lausing fudokna thawpangbasu ngamjaba numitni anam tanbadi mangjagani laisa pakhang singi oina nungshimari fagatni Singha Rashi natak thongbagi mateng fangbana amadi marup mapang loinabana aruba thabak singsu laina pangba ngamgani haksang nungaiba watkani thawyam puganu laisa pakhang singi oina tapthaba fagani Kanya Rashi harauba ningbathongjaba sendong sauna fangba amadi yetnabada mai pakadaba numitni adubu arang arakti sekshilo wangang haidradi chokani laisa pakhang singi oina michanglei Tula Rashi khangbakanba miwa laudaba amadi hanthaba loinadabana yaifagadaba numitni thenglapna miyamna fagatna fam oigani amadi haksang nungaigani Brisik Rashi oijaba fangani imung manunggi wa laubana amadi miyamna pamnaba thabak pangbana mai pakpadi soiroi anam tanbana marup kainagani tapthau laisa pakhang singi oina laibak fagani Dhanu Rashi poram yad pahaiba khara watlasu aningba thabak pangani thongna fudokpa oijaba fangani nachana nai chakhatkani kidabana mai pakpa hengani laisa pakhang singi oina wakhal nungai jai Makar Rashi lausing pudokpa wagani aduna naitom warep lauganu amadi charang naganu yaragadi anauba thabak panganu hanadagi pairak pathabak tamak pangu laisa pakhang singi oina matam ngaikho Kumbha Rashi harauba nungaiba amadi miyam pullaga hena nungaijaba numitni oja guru na chanbigani amadi afaba marup fangani lengdaba landi chekshillo laisa pakhang singi oina nungsi mari fai aroibada Mina Rashi ningba khwaidagi hena thonggadaba numitni yeknabanadi manghannaba honnaba lei aduna naitom wa tupthokanu Thaunadi hanganu wanom thaunom kanagani laisa pakhang singi oina nungsiba fangi
Ngasigi matam-matam Wapham da puduna laksari nupibu tathi tawoina tawbiba nupa nupi right manare haina lawwa yadabagi khudam. Laibak asida nupibu hantaba thakta thambibagi mawong ama uwa fangli National Crime Records Bureau NCRB gi report na hai nupi gi mayokta sathaba crime lak mari dasmik suinu manga gi manungda chada kontra dasmik mapandi Indian Penal Code gi section 498A gi makhada case register tawri. Section asida Mapuroiba natraga mari matana tathi tawoina tawbibagi matangda nupi singbu kanbibagi wafam yauri adubo lo asi kadai fawba mapung phana chanahanba ngamlabagi haibadu achawahang ama oiri handak chathakiba National Family Health Survey and FSH da nupi singbu mapuroiba natraga mari mata singna tathi tawoina tawbiba tawbagi mayek senglaba khudam kaya uba fangki NFHS ki report na hai narcotic Karnataka gi nupi chada nifu mari Bihar gi chada nifu Manipur gi chada kontraga mapan dasmik taruk Telangana gi chada kontraga taruk dasmit mapan Assam gi chada kontraga nithoi amasung Andhra Pradesh gi nupi chada kontra Telang domestic violence ki chaitheng fangli hiram asida chang khwaidagi nemba state amasung Union Territory singi Lakshadweep ki chada amadasmit ahum Nagaland ki chada taruk dasmit mari Goa ki chada nipan dasmit ahum amasung Himachal Pradesh ki chada nipan dasmit ahum ni state ayambada domestic violence ki thaudok thoklabasu report tawdaba amasung losinduna thambagi mawong ama fangli asigumba makhal ki thaudok sing khwaidagi changwangna losiliba state singdi Manipur Bihar amasung Karnataka ni hairiba state sing asida domestic violence ki chang sada nifur yaurabasu report tawbudi chada nipan khaktani Assam Andhra Pradesh Kerala Telangana Tripura amasung West Bengal dadi report tawba amasung case file tawbi chang wangli domestic violence ki thaudok sing lona yade haiba khanglabasu chatnabigi palna maram oiraga miyoi ayambagi wakhalda losinduna thamningbagi mawong ama uba fangli National Crime Records Bureau NCRB gi report asu laibak asida domestic violence ki thaudok sang wangna thokpa thengnari mapuroiba natraga mari matana nupibu tathi tawina tawbibagi thawong asi Indian Penal Code IPC gi section 498A gi makhada cherak fangningai oi adubu thaudok ayamba loshinba maramna domestic violence ki matangda chenari ba mapuroiba natraga mari matasing cherak fangbagi pau taba fangde masigi maruoiba maramdi mioi ayamba domestic violence ki maramda thausadaba amasung IPC section 498A gi haibasi karino haina mamutana khangdabana oiramba yai laingakna COVID-19 gi laichat laksinaba mipum khudingmak face mask open nanaba amasung kusatoina hamduna lunan bagi hainabi manghan thamnana bagi media campaign chathabagum domestic violence ki matangda su paksanna campaign chathaduna mipum khudingmak wakal tahananaba tharang lakhot pakana gani khali grassroots rebel da domestic violence kamari lainaba campaign chathaduna laikai da yumthong khuding wakal tahalaba matamda mapuroiba natraga mari matana nupi ot naibagi thawong kokhanba ngamgani mayum palabi nupi kya Thori yanduna natraga hu thaktuna siramle haibagi thaudok toina thoklibasi chang hantanaba ngamgani masini ngashigi pujaragliba matamgi Wapham Hauzik tabikre ngasigi Rashi Phal amadi matam-matamgi Wapham thauram masiba lanthokpi khibi Nirmala Thangjam